Hello, nusirba ay YouTube family. Mayam movie narrator na amukan na taram oksari. Nasisyo mayang nidamak tani haydron yam na fazarba Korean drama movie makag purga laksari. Movie asigi waridi ningthaw ama lerami. Mahak asig game ni maram masina orga mahaki marup amabo mahaki nupisi ga tuminna na bani haydron purga laklami. Adobo makhona tawriba thodok asi yamna lusalaklami. Maramdi nupa asina mahaki marup asibo yamna nungsijarklami. Adugi matung tarakpadadi makhoi anigi mafamda makhoina tawriba thodok asina maram orga karam awaba tabagi haibadu mayam punna yengminnagadoribani. Aina ngasi mayamgi mafamda explain tawraga tahangadoriba movie asigi mamingna A Frozen Flower haina kawi. Movie asi 2008 release tawkhibani. Adudi matam manghandabida movie asigi explanation haungnaba tawrasi. Movie asigi horpa matamda makhoigi mafam asi leiriba ningthawduna angang machasingu training tawbiduna lermi. Makhoi mayam asina charoklaba tungda makhoina leiriba kingdom asibu ngak siengadoribani. Leiriba ningthau asigi mamangagi matamda marup amkhak lerami magi mamingna Hong haina kawrami. Hong musu ningthau asina tambidibani asom tawduna makhoi anigi mari yamna naksinaba amari close friend oiba ngamnaraklami. Makhoi ani punna music hominaba amari thabak kudimak punna tawminnarmi. Adugi matungdi matamna sum hawkhibana makhoi ni chawraklami. Nongmudi makhoina palace asida leiriba mafam asigi nupa amana makhoigi mafam asida leiriba thabak subi amabu nungsijarami. Maram aduna orga mahangna tominna nupibo pharga pukherami. Hong na koitan tanaraduna nupi phaduna pokiba nupa adubu amuk hana mafam asida purga laklami. Kingda namthak tawa miyoi singi mafamda phangduriba punishment aduna sibani. Adubu nupi purga cheluriba nupa adudi hongi marup oiduna lerami. Maram aduna hong na ningthau daraklami madudi mahaki marup oibnina sibagi dandi adumakti pibiraganu haina. Ningthau asi gemani mahangnadi hong bu yam nungsijarami. Maram asina orga hong na harakpa wafam kudimak mahangna yaraklami. Adugi matung tarakpadadi hong na makhoigi palace asida changaklaga mahangna declare tawraklami madudi makhoigi marup adu sibagi cherak piraroi haina. Adubu wafam asibu taba matamda mafam asida leriba nupa noda kauba amadi yamna sawniklaklami. Wafam asi yaningamde. Aduga mahangna ningthaugi manakta changlaga hangaklami. Madudi saja haibasi sajani chap manana pigadabani. Asum tawdana ningthaugi manakong manakta changsilaga mahangna mahaki decision adubu hongdoknaba haina haireklami. Tanda aduda hong yamna sawniklaklami. Adugi makha tarakpa ningthau amadi hong punna leminrigan matam aduda King na hongi mafam da hangaklami madudi nahaksu aigi mafam asida kuina leraklabani nahakti opportunity yamna phanglibani nupi singko purga chenba yabagi adu eba talaksu nak mafam asibu thadoklamlaga karigidamak chendribano haina hangaklami wafam asibu taraba tungda hongna madu mathabak tudi ai kaidonungda tawroi haina haireklami adugi makha tarakpa ngahaki matungda queen mafam asida changaklami aduga mahangna ningthau asigi mafam da haireklami madudi emperor mafam asida laklagani haibudi makhoigi lamdam asida ningthau asigi mathakta karigomba akhara achawba ma laibajani emperor haribasina Emperor laklaba matungda ningthauda wahang kaya ama taruklagani maramdi mahak hojik phawba machanupa amata yawba ngamdabana asumna matam kuina angang yawdabida leiba targadi ningthau asibu hongdokhidoribani adubu makhoina mayoknagadoriba problem asibu solve tawnaba ningthaugi mafamdadi atop option amata leijaramde adugi matung queen mapanda tholaklaba matung mahak honga wari sanarabi mahakna hongi mafamda hairami madudi nahak ningthauga kaya naksannana leiganu nahaki nafamda mayam pumna chingnaba horapa yai Tasengbagidi queen na sinadi mahaki mapuraba ningthau amadi hong makhoinigi leneriba mari asigi matangda punamak khanglami adugi makha tarakpa mathangin numitana ningthau amadi queen koinabagidamukta mafam amada lakminnarami mamangagi matamda ningthauna queen unaba matamda khwairigi tangba phadaba lik ama pikibani madumaki lik adubo ngasi queen asina siduna laklami tarukliba matau asibu oba matamda ningthau asi yamna haraujarami matangsida ningthau sina mahaki nupida haireklami madudi numit adudan hangna yamna phajab isai ama sakibani adugi isai do ngasi su amuktanga saklau haina adugi makha tarakpadadi queen asina mahaki khongmuroi singa loinana phajaraba isai ama sanglami asomna isai nongai tawduna nungaina lerikan tanja aduda makhogi mafamda sakhangdraba kanguna attack taroklami tarokliba attack asida wongna ningthaubudi yamna section senajarmi adu eba taragasu ningthau khara makaidi asokpan nanglami adugi matung tarakpa makhoi yum halaklaba tungda senapatina wongi mafamda yamna saroklami maramdi ningthaubo sohalaga porakpagi damaktani mahaki mathongni ningthaubo section senaba haibasi mata aduda ningthau aduna khumaklami madudi wong mahaki manakta lermdaba taragadi mahaki thawai manglamba su yai haina adugi matung tarakpadadi hong yamna samninglaklami aduga thokliba thodok adugi matangda mahangna investigate tawba hawraklami adugi matungdi mahangna thijan humjanba khara tawraba matungda mahangna khanglami madudi makhoigi palace asigi matungda miyoi khara lomdur leri aduga makhoi adu sakti yamna leiba emperor gi thabak tawba kangbuni haiba mahangna khangma ngamaklami makhoi mayam asina puladuna ningthau bo halaga ningthau ama onthok nabagi damukta plan silibani haiba su mahangna khangma ngamaklami adubu hong mahangna khangba tarakasu 100% proof pidba targadi mahangna karigomba mata tawba yaroidori adugi matung tarakpada nomani hawkharaga emperor mafam asida yaroklami aduga mahangna announce toroklami madudi ningthau sigi macha yawdabana maram orga ningthau asi atopa ma sindoklasi haina adubu wafam asibu tarba tungda mafam asida leriba queen na khumlaklami madudi mahaki nupa king adu hawjik naha yamna oiri aidi angang oiningba matamda oiba yai haina haireklami asum tawduna mahangna ningthaubu kanbirami adugi makha tarakpa numit adugi nungdangi matamda thokliba issue asigi matangda wa khana nabugi damakta queen king gi manakta changaklami
aduga queen asina ningthau dharaklami madudi mayamna ubada akhoi ni tominaba manaba action hawrasi haina wafam asibu tar batungda ningthauna khumlaklami madudi magi maphamda atop option amakak lei haibdi hongbu mahakna yamna thajai maram asina oraga queen amadi hong makoi ni yumban mari thamba gabagap tawba adumak yagani haina haireklami asum tawdana ningthau asina haibagi matung ina numidang aduda yamna fajana arrangement tawrami aduga hong so mafam asida laklami mafam asida yaroklaga maharani ga mahaka yumban mari thamnaba yamna kanna hona jerami aduba mahak maharani gi mafam asida mahakna ekabagap sallu haibadu mahak ngamjarmde adugi makha tarakpa mathangin namita hongna mangthaugi mafamda mahangna ngarang ngamkhidaba adugi pauk tamaklami wafam asibu tarba tungda ningthauna haireklami madudi nakina famda second chance ama pigani chance adudadi nahak chance ado mahan nganu haireklami wafam asida hongna hangaklami iningthau aibo kadigi damakta thabak asi tawnabagi damakta khanbidibano iningthauna khumlaklami thabak asibu pangthokpa ngamgadabadi nahak kaktani nahak na taba aigi afaba marup atopa amata sul laiti haireklami adugi makha tarakpa numit adugi nungdangdadi hong laklaga maharani ga makhoi ani yamna phajaba yumban mari ama thamnaram makhoi ani yumban mari thamba asi ningthau nakanda phamnaga yengdur lerami adugi makha tarakpa mathangin numitna hong ningthaugi manakta laklami ningthauna honggi mafamda hangaklami aigi napi ga ganang yumban mari thamkibadu kamdau wage haina mafam asida hong hangaklami aidi madugomba kadigomba amata khalude aidi iningthauna sinaba duty aduba pangthok lobani haireklami adugi makha tarakpadana hongna haireklami madudi mahak makhoigi mafamda attack torkiba miyoi adu thirunabagi damta atopa mafam amada chalage haina asomna distract toromlaga mahak mafam asibu thadoklamga chatnaba honarami asomna hairamlaga mahak thokiba targa su hong hojik phawba mahak maharani ga yumban mari thamkiba adu kawba ngamjaramde maram asina oraga mahak ahing tomba phaw yajaramde asom tawdana numit kayani mi hawkhirami adu aiba targa su mahak ningthawna leriba palace asidadi mahak halakidre hong mafam asida halaktraba matamda ningthaw matha saba horaklami maram aduna mahaki miyoi kara thadoklaga hong mu thirunaba haireklami adugi makha tarakpa amaromdana hongna koina som chattuna lakpa matamda maharani na noma sikiba lik atangba du mafam asida yonuna leiba thengrami tasengbagi de makhona yolamliba si makhogi mafamda noma attack torkiba matam aduda maharani gi lik asi tahawba jani asumna yolamba matau asibu ubadagi de hongna maharani gi damta lik asibu leibirmi adugi matungdi konungdagi miyoi kara hongbu kongnabgi damta mafam asida yaroklami adubo nithaugi miyoi sing laklaga mangda chatnaba haiba matamda so hong chatningde haina haireklami adugi matung lakliba miyoi sing asina maharani du masang ngamhodre haiba tabadagidi hong masamak oina yabna thonamak palace aduda halaklami adugi matung amaromdana maharani gi manakta king adubu changaklami aduga hangaklami nahak pregnant orabra haina adubo maharani na khumlaklami madugomba karigomba matanati ai tasengna chomnagi hakchang nungaitabani haina tasengba gi mamangni matamda king na masang ngamdaba narakba matamdadi hongna yamna special oiba mahi ma pitaklamani maram aduna oraga ningthauna mahagi minai sing haireklami madudi hongna semlamba mahi adumak lauraga maharani bo pithau haina mata aduda mahagi minai amana khumlaklami madudi hongna ngasa ayuk laklaga maharani gi mafamda mahi adu pithakrabani haina wafam asibu taba matamda ningthau asi pungak ngakjarami maramdi hong tomin tomina maharani aduga unaduna leram matamda adugi makha tarakpa numit adugi nungdangi matamdana kingna hongi mafamda haireklami madudi mahaki mahi adubu puraga maharani gi mafamda piruso haina magna khangdaba saduna haireklibani adubu wafam asibu taba matamda hongna su oidaba ngaklami madudi atoppa leriba minai sing aduna pithaklamlagani haina adugi makha tarakpa mathangin numitadi kingna maharani amadi hongbu punna kauraklami aduga mahakna haireklami madudi maharani asi hantakti masa kaya nuaite maram aduna nokhoini khara lapsoknana layu hairam asomna mokhoini khaidoknarba tungdadi akhona khanglami madudi hong amadi maharani asi mokhoini gi marakta nusi mari attraction ama leinabugumna tawraklami adugi matungdadi mokhoini tumin unarami aduga hongna mapalagi lerakhiba lik adubasu mahakna maharani gi mafamda gift tawraklami adugi matungdi maharani adu pregnant oire haiba khangbadagi khun asida leiba miyoi singna machana pa poknabagidamta prayer tawba horaklami mata asida maharani na minai ma tharaklami aduga hongi mafamda haireklami madudi library da mahakpo maharani aduna ngaiduna lehore haina pau piraklami mafam asida makoini amuka unarami aduga makoini amuka su mafam asida yumban mari thamnarami makoini yumban mari thamdal lorba matungda maharani asina hongi mafamda handkerchief amuka pirami aduga mathangi namitasu makoi ani mafam asida amuka unasi haina hainarami adugi makha tarakpa mathangi sindana ningthau aduna khanglami madudi makoigi mafamda attack torkiba adu minister kangbun oduna lerami maram masina oraga minister adugi mathakta miyeng yengnabani haidana honggi team tharaklami ngasi nungdang asidi tasengbagidi hongdi queen unagadabani adu mak unaba phangkhidre adugi makha tarakpa mathangi numitana maharani asigi mayamba mafam asida yaroklami mahakna maki manau nupi bo mayumda matam kharagi oina purga charkhidawre matang sida iningthau sin haireklami madudi mahaki nupi maharani asibu section senabiu haina adugi makha tarakpa ngahaki matungdadi ningthau asina yamna fazarba sagon ama purga laklami sagon asibo mahakna hongi mafamda gift tawgudribani aduga garden asida hong mulakwa ningthauna ngaiduna lerami adugo amaromdadi hong maharani gi manak aduda chalami aduga makhoi ani amuka su yumban mari thamnarami iningthau asidi hojik phagba hong lakwa garden aduda adumak ngaiduna lerami namit tara phawba halaktabida lerami
ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯃꯄꯥꯟꯗ ꯆꯠꯂꯨꯗꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯍꯣꯡꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯄꯨꯔꯒ ꯄꯤꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯏꯅꯤꯡꯊꯧ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯈꯝꯕꯜꯖꯕ ꯐꯥꯎꯈꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯦꯠ ꯍꯥꯏꯕꯗꯤ ꯊꯃꯣꯏ ꯁꯣꯛꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯃꯔꯣꯝꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯍꯣꯡ ꯆꯪꯉꯛꯂꯝꯃꯤ ꯍꯣꯡ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯤꯡꯊꯧꯅ ꯍꯪꯉꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤꯗ ꯍꯣꯡꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯔꯨꯕꯅꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯣꯡꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯄꯥꯔꯨꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯝꯅꯃꯛ ꯍꯪꯉꯛꯂꯝꯃꯤ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤ ꯍꯣꯡꯅꯁꯨ ꯌꯥꯝꯅ ꯐꯖꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯆꯤꯡꯅꯔꯛꯂꯗꯨꯅ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯕꯦꯇꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯖꯅ ꯈꯪꯕ ꯍꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯔꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯕꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ ꯅꯍꯥꯛ ꯌꯥꯝꯅ ꯐꯖꯅ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨ ꯎꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯈꯨꯠꯂꯥꯏ ꯍꯥꯏꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤ ꯈꯨꯠꯂꯥꯏ ꯍꯥꯏꯅꯕꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯣꯡꯕꯨ ꯌꯥꯝꯅ ꯊꯤꯅ ꯃꯥꯏꯊꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯨꯠꯂꯥꯏ ꯍꯥꯏꯅꯕ ꯃꯇꯝꯗ ꯇꯦꯛꯅꯤꯛꯁ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯄꯥꯡꯒꯜ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯣꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯄꯦꯂꯦꯁ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯃꯤꯇꯤꯡ ꯇꯧꯔꯛꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯍꯥꯏꯅꯔꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯂꯧꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯁꯤꯒꯤ ꯃꯕꯨꯡ ꯑꯁꯤꯕꯨ ꯑꯣꯏꯅ ꯅꯤꯡꯊꯧ ꯍꯥꯞꯀꯅꯤ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯒꯦꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯒꯤ ꯃꯌꯥꯝꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯖꯔꯝꯗꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯐꯂꯥꯡꯗ ꯊꯦꯜꯂꯤ ꯍꯥꯏꯕꯒꯨꯝꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯂꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯔꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯟꯈꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯕꯨꯡꯕꯨꯁꯨ ꯍꯥꯠꯅꯕ ꯊꯕꯛ ꯍꯥꯏꯅ ꯍꯣꯡꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯛꯂꯝꯃꯤ ꯍꯣꯡ ꯃꯊꯥ ꯌꯥꯝꯅ ꯁꯥꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯌꯥꯝꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯝꯅ ꯍꯥꯠꯂꯨꯒꯅꯤ ꯈꯟꯕꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯅꯤꯡꯊꯧꯅ ꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯄꯦꯂꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯃꯈꯛ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯁꯤꯟꯈꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯍꯥꯛꯅ ꯍꯥꯠꯇꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯉꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯕꯨꯡ ꯑꯁꯤꯕꯨꯗꯤ ꯍꯥꯠꯇꯣꯛꯇꯕꯤꯗ ꯑꯗꯨꯃꯛ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯣ ꯅꯤꯡꯊꯧ ꯑꯁꯤ ꯒꯦ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯁ꯭ꯃꯥꯔꯠꯇꯤ ꯌꯥꯝꯅ ꯑꯣꯏꯖꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯀꯣꯛꯇꯤ ꯌꯥꯝ ꯂꯩꯖꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯄꯨꯝꯅꯃꯛ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯗꯨꯗꯤ ꯍꯣꯡꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯅꯝꯊꯥꯛ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯒ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯗꯨꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅꯁꯨ ꯄꯥꯎ ꯇꯥꯔꯛꯂꯕ ꯇꯨꯡꯗꯗꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯍꯪꯉꯛꯂꯝꯃꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯕꯨꯡꯕꯨ ꯃꯀꯣꯛ ꯀꯛꯇꯨꯅ ꯍꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯗꯨꯕꯨ ꯃꯊꯋꯥꯏ ꯀꯟꯕꯤꯗꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯅ ꯊꯥꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯣꯡ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯄꯨꯟꯅ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯌꯨꯝꯃꯥꯟ ꯃꯔꯤ ꯊꯝꯕ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯒꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯍꯣꯡꯒ ꯌꯨꯝꯃꯥꯟ ꯃꯔꯤ ꯊꯝꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤꯒ ꯌꯨꯝꯃꯥꯟ ꯃꯔꯤ ꯊꯝꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯄꯣꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕ ꯃꯇꯝꯗ ꯀꯨꯏꯟ ꯏꯉꯛ ꯉꯛꯆꯔꯝꯃꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯍꯪꯉꯛꯂꯝꯃꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯀꯔꯝꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯃꯗꯨ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤ ꯈꯪꯗꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕ ꯗꯤꯁꯤꯖꯟ ꯑꯁꯤ ꯀꯝꯗꯧꯅ ꯂꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯑꯔꯣꯟꯕ ꯃꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅꯁꯨ ꯄꯨꯝꯅꯃꯛ ꯈꯪꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯅ ꯃꯍꯥꯔꯥꯅꯤꯅ ꯍꯣꯡꯕꯨ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯇꯨꯡꯗ ꯍꯣꯡꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯀꯤꯡꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯍꯣꯡ ꯀꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯅ ꯑꯦꯄꯣꯂꯣꯖꯥꯏꯁ ꯇꯧꯖꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯗꯨ ꯐꯪꯕꯗ ꯌꯥꯝꯅ ꯆꯨꯝꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅꯃꯛ ꯂꯥꯟꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯅꯤꯡꯊꯧ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯂꯝꯗꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯍꯣꯡ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯔꯨ ꯀꯣꯜꯂꯨꯗꯨꯅ ꯒꯥꯔꯗꯦꯟ ꯑꯗꯨꯃꯛꯇꯗ ꯑꯗꯨꯃꯛ ꯀꯣꯟꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯝ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯅꯤꯡꯊꯧꯅ ꯍꯣꯡꯕꯨ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯕꯣꯔꯗꯔꯕꯨ ꯉꯥꯛꯅꯕ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯗ꯭ꯌꯨꯇꯤ ꯁꯤꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯍꯥꯛꯅ ꯍꯜꯂꯛꯂꯕ ꯇꯨꯡꯗ ꯅꯍꯥꯛꯀꯤ ꯗꯟꯗꯤ ꯑꯗꯨ ꯀꯔꯤ ꯄꯤꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯍꯣꯡꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯕꯣꯔꯗꯔꯗ ꯆꯠꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯁꯥ ꯌꯥꯝꯅ ꯉꯝꯗꯕ ꯍꯦꯟꯖꯜꯂꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯅꯕ ꯐꯥꯎꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯣꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕ ꯌꯥꯗꯔꯦ ꯈꯪꯂꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯄꯣꯔꯛꯂꯒ ꯍꯣꯡ ꯃꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯔꯛ ꯑꯁꯤꯗꯁꯨ ꯍꯣꯡꯕꯨ ꯀ꯭ꯋꯤꯟ ꯑꯗꯨꯅ ꯑꯃꯨꯛꯀ ꯎꯅꯅꯕ ꯍꯥꯏꯅ ꯃꯤꯑꯣꯏ ꯑꯃ ꯊꯥꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯎꯅꯅꯕ ꯆꯪꯉꯛꯎ ꯍꯥꯏꯅ ꯍꯣꯡꯗꯤ ꯏꯅꯤꯡꯊꯧ ꯑꯗꯨꯒ ꯇꯨꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯤꯡꯒꯤ ꯇꯥꯂꯛꯇ ꯃꯍꯥꯛꯅ ꯇꯥꯟꯖꯥ ꯌꯦꯡꯂꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯀ ꯆꯠꯂꯝꯃꯤ ꯃꯇꯥꯡꯁꯤꯗ ꯀ꯭ꯋꯤꯟꯅ ꯍꯣꯡꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯗꯨ ꯃꯤꯔꯣꯜꯂꯦ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯅ
ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯍꯣꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯕ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯁꯜꯂꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯗꯨꯅ ꯐꯖꯔꯕ ꯀꯤꯁ ꯑꯃ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯅꯔꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯣꯡ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯣꯡꯕꯨ ꯊꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥ ꯀꯌꯥ ꯑꯃ ꯄꯨꯔꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯉꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯁꯤꯅ ꯃꯐꯝꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯍꯣꯡ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯅꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯅꯤꯡꯊꯧ ꯑꯁꯤ ꯈꯝ ꯊꯦꯡꯅ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯣꯡꯒꯤ ꯃꯐꯝꯗ ꯍꯪꯉꯛꯂꯝꯃꯤ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕ ꯂꯩꯕꯗ ꯑꯩꯒꯤ ꯏꯐꯝꯗ ꯅꯍꯥꯛ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯁꯤꯗ ꯍꯣꯡꯒꯤ ꯃꯔꯥꯜ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯏꯔꯥꯡ ꯍꯧꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯇꯥꯡꯁꯤꯗ ꯍꯣꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯅ ꯃꯍꯥꯔꯥꯅꯤꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯨꯔꯦ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯍꯣꯡꯅ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤꯕꯨ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯛꯂꯗꯨꯅ ꯍꯣꯡꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯑꯗꯨꯕꯨ ꯀꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥꯁꯤꯡꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯋꯥ ꯃꯦꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯄꯥꯎ ꯑꯁꯤ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯈꯪꯍꯟꯒꯅꯨ ꯍꯥꯏꯅ ꯑꯉꯥꯡ ꯑꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯃꯤꯑꯣꯏꯅ ꯈꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯕꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯥꯛꯂꯤꯕ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯈꯪꯕ ꯃꯤꯑꯣꯏꯈꯩꯗꯤ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯀꯤꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯣꯡꯕꯨ ꯍꯥꯠꯇꯣꯛꯄꯗꯤ ꯉꯝꯖꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯤꯡ ꯍꯣꯡꯒꯤ ꯃꯅꯥꯛꯇ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯅ ꯄꯨꯝꯅꯃꯛ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯕ ꯌꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯒ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯇꯨꯡꯗꯗꯤ ꯍꯣꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯔꯝꯗꯦ ꯑꯃꯔꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯧꯁꯤꯟꯒꯗꯧꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯈꯪꯕ ꯃꯤꯑꯣꯏꯈꯩꯗꯤ ꯂꯣꯏꯅꯃꯛ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥꯕꯨ ꯍꯣꯡꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯡꯕꯨ ꯀꯜꯂꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯈ꯭ꯔꯣ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯅ ꯍꯣꯡꯒꯤ ꯃꯅꯥꯛꯇ ꯁꯦꯅꯥꯄꯇꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯣꯡꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯍꯣꯡꯅ ꯍꯪꯉꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤꯗ ꯁꯦꯅꯥꯁꯤꯡ ꯑꯁꯤꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯇꯨꯡꯗꯗꯤ ꯍꯣꯡꯁꯨ ꯃꯁꯥꯅ ꯌꯥꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯣꯡꯅ ꯃꯐꯝ ꯌꯥꯝꯅ ꯁꯥꯡꯅ ꯂꯥꯛꯂꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯉꯥꯡꯂꯗꯨꯅ ꯃꯍꯥꯛꯄꯨ ꯁꯦꯞ ꯇꯧꯅꯕ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯣꯡꯕꯨ ꯃꯍꯥꯔꯥꯅꯤꯅ ꯁꯤꯜꯂꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯀꯨꯏꯟꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯤꯡꯅ ꯀꯨꯏꯟꯒꯤ ꯃꯐꯝꯗ ꯍꯪꯉꯛꯂꯝꯃꯤ ꯍꯣꯡ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯅꯍꯥꯛꯅ ꯍꯥꯏꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯍꯥꯠꯂꯣ ꯑꯩꯗꯤ ꯍꯣꯡꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯣꯛꯂꯔꯣꯏ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯏꯔꯥꯏ ꯂꯥꯏꯅ ꯅꯪꯕꯨ ꯊꯥꯗꯣꯛꯀꯗꯕ ꯅꯠꯇꯦ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯃꯟ ꯈꯣꯡꯒꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯆꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯣꯠꯂꯗꯨꯅ ꯗꯟꯗꯤ ꯂꯥꯟꯐꯥ ꯑꯃꯒꯨꯝꯅ ꯊꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯅꯪ ꯃꯇꯝ ꯄꯨꯝꯕꯗ ꯑꯋꯥꯕꯗꯨ ꯈꯥꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯇꯨꯡꯗꯁꯨ ꯃꯍꯥꯔꯥꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯔꯝꯗꯦ ꯑꯃꯔꯣꯝꯗꯅ ꯍꯣꯡ ꯃꯍꯥꯛ ꯃꯍꯥꯔꯥꯅꯤꯒꯤꯗꯃꯛ ꯈꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯄꯦꯂꯦꯁ ꯑꯗꯨꯗ ꯃꯍꯥꯛ ꯃꯍꯥꯔꯥꯅꯤꯕꯨ ꯑꯃꯨꯛ ꯂꯧꯅꯕ ꯍꯥꯏꯅ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯒꯤ ꯁꯦꯅꯥ ꯑꯁꯤꯅꯗꯤ ꯍꯣꯡꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯂꯧꯕ ꯆꯠꯄ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯣꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯣꯡ ꯑꯗꯨꯃꯛ ꯃꯍꯥꯔꯥꯅꯤꯕꯨ ꯂꯧꯔꯨꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯣꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯣꯡꯅ ꯂꯩꯔꯝꯕ ꯖꯒꯥ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯠꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯍꯣꯡꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏꯃꯛꯇꯤ ꯍꯤꯡꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯄꯦꯂꯦꯁ ꯑꯗꯨꯗ ꯍꯜꯂꯨꯕ ꯇꯥꯔꯒꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯨꯁꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯒꯅꯤ ꯍꯥꯏꯅ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯍꯥꯔꯥꯅꯤꯒꯤ ꯁꯦꯅꯥ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯒ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯦꯅꯥ ꯃꯌꯥꯝ ꯂꯥꯛꯂꯒ ꯃꯍꯥꯔꯥꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯇꯧꯔꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯎꯔꯛꯄ ꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯀꯟꯗꯕ ꯌꯥꯔꯔꯣꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅꯃꯛ ꯄꯦꯂꯦꯁ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧꯕꯨ ꯑꯣꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯣꯡꯕꯨ ꯊꯥꯗꯣꯛꯄꯗ ꯃꯤꯆꯪ ꯆꯪꯈꯤꯕ ꯃꯍꯥꯔꯥꯅꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯊꯤꯔꯗꯨꯅ ꯄꯨꯝꯅꯃꯛ ꯍꯥꯠꯇꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯀꯛꯊꯠꯂꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯄꯦꯂꯦꯁ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯌꯨꯡꯂꯒ ꯊꯝꯃꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯣꯡꯒꯤ ꯃꯔꯨꯞ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯍꯣꯡ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯒ ꯀꯞꯆꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯍꯣꯡ ꯌꯥꯝꯅ ꯇꯨꯃꯤꯟꯅ ꯄꯦꯂꯦꯁ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯍꯥꯠꯇꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗꯨꯅ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯂꯣ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯐꯨꯅꯕꯒꯤ ꯆꯥꯟꯁ ꯑꯃ ꯄꯤꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯅꯤꯡꯊꯧꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯅ ꯇꯁꯦꯡꯅ ꯈꯟꯕ꯭ꯔꯥ ꯅꯪꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤꯗ ꯍꯣꯡꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯥꯡꯒꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯗꯤ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨꯅ ꯌꯥꯝꯅ ꯂꯨꯈ꯭ꯔꯕꯣ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯄꯥꯝꯃꯨꯗ꯭ꯔꯤꯕꯗꯣ ꯍꯣꯡꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤꯕꯅꯤ ꯅꯍꯥꯛ ꯌꯥꯝꯅ ꯑꯐꯕ ꯃꯤꯅꯤ
ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯅꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯣꯡꯕꯨ ꯑꯁꯣꯛꯄ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯣꯡꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯐꯖꯕ ꯆꯥꯟꯁ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯥꯗꯔꯨ ꯑꯩ ꯅꯪꯒꯤ ꯊꯋꯥꯏꯕꯨꯗꯤ ꯀꯟꯕꯤꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯑꯣꯐꯔ ꯑꯁꯤ ꯍꯣꯡꯅ ꯌꯥꯔꯛꯇꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀꯁꯨ ꯐꯨꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯗ ꯃꯇꯝ ꯃꯥꯟꯅꯅ ꯊꯥꯡꯅ ꯊꯤꯟꯅꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯣꯡꯒꯤ ꯃꯐꯝꯗ ꯍꯪꯉꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯔꯝꯕ꯭ꯔꯥ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯍꯣꯡ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯍꯣꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯕꯣꯛ ꯀꯕꯣꯛ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯆꯪꯂꯛꯂꯒ ꯍꯣꯡꯕꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯣꯡꯅ ꯊꯥꯡꯅ ꯊꯤꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯊꯋꯥꯏꯕꯨꯁꯨ ꯃꯥꯡꯈꯤꯗ ꯑꯁꯨꯝ ꯇꯧꯗꯅ ꯌꯥꯝꯅ ꯄꯦꯅꯥꯏꯗ꯭ꯔꯕ ꯃꯨꯚꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯊꯣꯛꯂꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯊꯕꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯣꯡꯅꯁꯨ ꯋꯥꯈꯜ ꯐꯥꯊꯕ ꯇꯧꯔꯨꯗꯕ ꯅꯤꯡꯊꯧꯅꯕꯨ ꯁꯤꯟꯅꯔꯕꯗꯤ ꯃꯍꯥꯛꯁꯨ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯜꯂꯤꯕꯅ ꯃꯍꯥꯛꯀ ꯃꯍꯥꯔꯥꯅꯤꯒ ꯃꯔꯤ ꯂꯩꯅꯔꯨꯕ ꯑꯗꯨꯅꯤ ꯃꯥꯅ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯂꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯊꯋꯥꯏꯕꯨꯁꯨ ꯃꯥꯡꯂꯦ ꯅꯤꯡꯊꯧ ꯑꯁꯤꯅꯗꯤ ꯍꯣꯡꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯗꯨꯅ ꯂꯩꯖꯔꯝꯃꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯣꯡꯒꯤ ꯃꯐꯝꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯕꯤꯇ꯭ꯔꯦ ꯇꯧꯕ ꯑꯁꯤ ꯈꯛ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯖꯔꯝꯗꯦ ꯃꯁꯤꯅꯤ ꯑꯦ ꯐ꯭ꯔꯣꯖꯟ ꯐ꯭ꯂꯥꯋꯔ ꯍꯥꯏꯔꯤꯕ ꯀꯣꯔꯤꯌꯥꯟ ꯗ꯭ꯔꯃꯥ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯔꯤ ꯊꯥꯖꯕꯂꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯆꯦꯅꯦꯜ ꯃꯨꯚꯤ ꯅꯦꯔꯦꯇꯔ ꯂꯣꯡ ꯂꯤꯞ ꯃꯨꯚꯤ ꯅꯦꯔꯦꯇꯔ ꯊꯦꯡꯛ ꯌꯨ